ꯊꯔꯣꯏꯁꯦ ꯃꯆꯥꯁꯨ ꯌꯥꯎꯔꯦꯅꯦ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯕ ꯇꯥꯔꯦ ꯊꯔꯣꯏꯅꯦ ꯍꯥꯏꯅ ꯐꯖꯅ ꯀꯧ ꯍꯥꯏꯔꯤꯅꯤ ꯏꯂꯥꯎ ꯂꯥꯎꯔꯦ ꯆꯨꯞꯄꯗ ꯈꯣꯇꯣ ꯈꯣꯇꯣ ꯂꯥꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯨꯞ ꯌꯥꯅꯕ ꯏꯂꯥꯎ ꯂꯥꯎꯅ ꯀꯛꯊꯠꯂꯛꯑꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯕꯗ ꯃꯥꯟꯅꯗꯕ ꯑꯩꯁꯦ ꯑꯩꯒꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯥꯒꯤꯅ ꯉꯥ ꯊꯣꯡꯕ ꯌꯦꯔꯨꯝꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯈꯥꯏꯕꯣꯛ ꯈꯥꯏꯕꯣꯛ ꯆꯥꯃꯤꯟꯅꯔꯒꯦ ꯁꯂꯥꯗ ꯑꯃ ꯌꯥꯎꯔꯦ ꯏꯔꯣꯝꯕ ꯑꯃ ꯌꯥꯎꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯊꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯁꯠ ꯁꯠ ꯆꯥꯁꯜꯂꯛꯀꯦ ꯃꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯏꯔꯣꯝꯕ ꯁꯥꯅ ꯄꯥꯏꯗꯣꯏꯅꯤ ꯁꯂꯥꯗ ꯈꯛꯇꯪ ꯍꯥꯞꯄꯤꯔꯝꯒꯦ ꯍꯥꯞꯄꯣ ꯅꯪ ꯏꯔꯣꯝꯕ ꯆꯥꯔꯔꯣꯏꯗ꯭ꯔꯥ ꯑꯩ ꯆꯥꯔꯣꯏ ꯏꯔꯣꯝꯕ ꯃꯣꯔꯣꯛ ꯁꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯌꯥꯝꯅ ꯍꯥꯞꯄꯣꯏꯍꯦ ꯑꯩ ꯌꯥꯔꯗ꯭ꯔꯣ ꯁꯂꯥꯗꯇꯣ ꯌꯥꯔꯦ ꯑꯩ ꯌꯥꯔꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯁꯥꯒꯠꯂꯕꯅꯤꯅ ꯃꯌꯥꯝ ꯏꯔꯣꯝꯕ ꯊꯔꯣꯏꯁꯦ ꯆꯥꯕ ꯍꯥꯎꯔꯦ ꯑꯁꯤ ꯁꯦ ꯍꯨꯛꯑꯁꯤ ꯁꯦ ꯑꯗꯨꯏ ꯃꯌꯥꯝ ꯍꯨꯛꯄ ꯍꯧꯔꯒꯦ ꯍꯧꯔꯒꯦ ꯐꯖꯅ ꯊꯔꯣꯏꯁꯦ ꯂꯥꯏ ꯊꯔꯣꯏꯅꯤ ꯆꯥꯞ ꯆꯨꯞꯄꯗ ꯁꯤꯗ ꯇꯥꯍꯧꯔꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯊꯔꯣꯏ ꯑꯩ ꯉꯥꯁꯦ ꯃꯇꯨꯡ ꯈꯤꯇꯪ ꯍꯥꯞꯄꯣ ꯏꯔꯣꯝꯕꯁꯤꯒ ꯆꯥꯒꯦ ꯊꯔꯣꯏꯁꯦ ꯃꯆꯥꯁꯨ ꯌꯥꯎꯔꯦꯅꯦ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯕ ꯇꯥꯔꯦ ꯉꯥꯁꯦ ꯑꯃꯨꯛꯀ ꯂꯧꯔꯒꯦ ꯌꯥꯡꯗꯦ ꯂꯧꯔꯒꯦ ꯈꯤꯇꯪ ꯃꯍꯥꯎ ꯌꯦꯡꯉꯨꯅꯦ ꯊꯔꯣꯏꯁꯤꯅ ꯑꯩ ꯑꯣꯟ ꯑꯆꯧ ꯑꯆꯧꯕ ꯌꯥꯝ ꯆꯨꯞꯊꯣꯛꯀꯦ ꯌꯥꯝ ꯊꯥꯖꯔꯒ ꯐꯖꯅ ꯌꯦꯡꯉꯨ ꯌꯣꯡꯆꯥꯛꯀ ꯌꯥꯎꯔꯝꯕꯅꯤꯅ ꯍꯥꯎꯒꯗꯝꯅꯤ ꯑꯁ ꯃꯣꯔꯣꯛꯇꯤ ꯐꯖꯔꯦ ꯐꯖꯔꯦ ꯈꯣꯏꯗꯧ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯉꯔꯥꯡꯁꯨ ꯃꯨꯛꯕꯥꯡ ꯁꯔꯦꯡ ꯊꯣꯡꯕ ꯂꯧꯔꯒ ꯀꯥꯞꯍꯟꯗ꯭ꯔꯤꯅꯤꯕ ꯃꯩ ꯆꯠꯈꯔꯦ ꯌꯥꯝ ꯃꯩ ꯆꯥꯔꯦ ꯈꯔ ꯌꯥꯝ ꯆꯥꯔꯒꯦ ꯉꯔꯥꯡꯁꯨ ꯁꯣꯝꯗꯁꯨ ꯃꯦꯆꯤꯟ ꯊꯥꯔꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯈꯔ ꯍꯥꯎꯅ ꯊꯨꯝꯅ ꯆꯥꯒꯗꯕꯗꯕ ꯃꯩꯁꯤꯅ ꯁꯥꯊꯤ ꯅꯨꯡꯉꯥꯏꯍꯟꯗꯦꯕꯣ ꯁꯤꯅꯤ ꯂꯥꯏꯔ ꯃꯨꯛꯕꯥꯡ ꯍꯥꯏꯗꯣ ꯍꯟꯗꯛꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯣ ꯊꯔꯣꯏꯅꯦ ꯍꯥꯏꯅ ꯐꯖꯅ ꯀꯧ ꯍꯥꯏꯔꯤꯅꯤ ꯏꯂꯥꯎ ꯂꯥꯎꯔꯦ ꯆꯨꯞꯄꯗ ꯈꯣꯇꯣ ꯈꯣꯇꯣ ꯂꯥꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯨꯞ ꯌꯥꯅꯕ ꯏꯂꯥꯎ ꯂꯥꯎꯅ ꯀꯛꯊꯠꯂꯛꯑꯦ ꯃꯌꯥꯝ ꯌꯦꯡꯉꯨꯗꯣ ꯈꯇꯪ ꯈꯇꯪ ꯀꯧ ꯍꯥꯏꯅꯤ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏ ꯇꯥꯞ ꯆꯨꯞꯄꯗ ꯐꯠ ꯂꯥꯎ ꯊꯣꯔꯛꯅꯕ ꯃꯆꯥꯁꯨ ꯌꯥꯎꯔꯤ ꯌꯦꯔꯨꯝꯁꯨ ꯋꯥꯠꯂꯤꯅꯦ ꯈꯔ ꯆꯥꯁꯤ ꯃꯩꯁꯦ ꯃꯑꯣꯡ ꯆꯥꯗꯦ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯖꯥꯠ ꯖꯥꯠꯅꯦꯕ ꯆꯥꯔꯤꯁꯦ ꯖꯨꯋꯥ ꯍꯥꯜꯂꯛꯄ ꯑꯃ ꯖꯨꯛꯁꯦ ꯖꯨꯛ ꯑꯃ ꯇꯧꯔꯦ ꯆꯥꯅ ꯁꯤꯔꯦ ꯍꯥꯏꯔ ꯊꯣꯛꯂꯛꯇꯣꯔꯦ ꯃꯩꯕꯨ ꯆꯠꯈ꯭ꯔꯕ ꯃꯣꯏ ꯃꯦꯆꯤꯟꯁꯦ ꯊꯥꯔꯅꯤ ꯂꯥꯏꯅ ꯇꯥꯅꯤꯡꯗꯦꯕ
ꯆꯨꯞꯄꯩ ꯊꯣꯛꯂꯛꯇꯦꯗ ꯂꯥꯎ ꯂꯥꯎꯋꯦ ꯀꯛꯊꯠꯂꯕꯅꯤꯅ ꯐꯨꯔꯨꯠ ꯐꯨꯔꯨꯠ ꯂꯥꯎ ꯂꯩ Thế salad cái pha của Jangan rapir ora. apa? Nang ani kasara. Ay ani kasara. Nganu marum ni mya. Mata rau ra. Mì rôn này. Thấy hào. Anh xin mang cái bát thà này. Bát thà đẹp ạ. Không biết là gì. Chắp cha là rồi. Thấy rất là đấy. Sinh thờ để phải đắng lăng thằng này. Cái đường giờ thằng này. Mà đi sinh thật sự mà sinh cái mình giảm đấy. Hao Ngon rồi, thôi rồi. Jangan pernah melalui hal Hayang ni saja pun ni. Hayang mau macam macam kau mucasan tu. Cái mình nghe quay ra, cha bây giờ bắt ra rồi. Thôi rồi. Chà đâu à? Ra bắt được. Đúng không? Apa ni? Ở đây. Gajo dah hau dah. Dah hau dah kalau gajo. Ngửi ra thôi. Mày ngầm thật em mẹ. Anh là cái mùng vàng với lại bạc thì là cái mùng vàng đi. Cha thì đã khai ra hạt ra lợn. Mày khai ra sát lợn. Mày khai ra mắm thật lợn.
ꯀꯩꯗꯧꯅꯤ ꯂꯥꯏꯔꯕ ꯄꯨꯟꯁꯤꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯆꯦꯟꯕꯤꯌꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯉꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ